Hi mami hops na mayam bui kong no khoi jering asi chu anobo video ma sum mayam puraga lakshari ko mayam jeng minaji video samai to bne makhoi khunda khoi sum lan dawra bani na chaning ai thangning ai le ta na khoi gi hawai da sum thong za da hawai da sum thong za da sauning ta khompang kaw hai da moi giคุณงาก็มาเลยก็สมหวายแต่ใจดูตัวเองนะตัวเองนะชาวเดี๋ยวนะคงฟังนะก็เกาที่เอวก็ดูวิดีโอตัวแม่ยิ้มการนั้นดูหวายแต่ตายนะก็ซานะก็ซาอินจังก็ตายนะปุ๊บช่วงก็สูงก็เกาที่ก็กระชุกการนั้นนั่นเองก็ดูดูจีน่าใครเนาะก็ทำมาคุยกี่เจดาร์เรกี่คุกกี้กี่มวยกี่เพลทโตข้างล่างมาโค้งนะมาคุยกินนุปีมาซามันนะเน็กขายกันนะโคตรนะดูนะตากพอดีแกอาริมาติกมาคุยกี่หลานเราบ้ามาคุยกี่งั้นสิโจเลนตาเลนี่เดียดูตาเลนี่ดาตาเลนี่กันนะตัวอุริเมียมเจการิมาตมาวาเราเดียหายกันนะแกมาโค้งเน็กขายกันนะก็ตกขายบุกก็มาจินกับทีกว่านี่ดาข้างบ่าดูไม่ยามดูวิดีโอดูไม่ยามยิ่งนะสิดูนะคุกกี้นะตัวริบเซ่มาคุยยากันพอยน์ดามาคุยกี่society ดามาคุยกี่มีจริงดากันพอยน์ดาน้องไม่มาตัวดาทับตัวคนแบบนี้เชื่อมบางทีเดดูนะไม่ยามชี้ยังมีนะสิดูนุปีเซ่มวยคุยนะสู้เชียงตัวอันเคเรนะนานevery ดามุพูดเลยดูมาคงนั่นเนี่ยขายไปตัวมุงกี่So bad. So bad. What the fuck? Fuck you. Fuck you. Please. So bad. นางไอ้อิมพอลมันนุ่งเดินนุ่งเนี่ยเราไม่ชิงเจ้าเว่นักคุยดูนักคุยที่ปุกขี้เนี่ยให้ไปดูสิปูเดือชูชิงจะจ่อบ่อยเลยนู่นจะตาหาร์กันได้ยี่มูบุเพื่อนำนุ่งอะไรดีเนี่ยแต่ที่ป่าวก็จะจัดไม่อัมตารีบุกเมฆาลยากี government นะคุกกี้ไงสิ ST list จันพยารวยนั่นจุดโปรเทสยามกันนะตัวเขาเรียให้ดีคุกกี้ไงจะไล่พยารวย ST list จันลันพยารวยมาคุยจะให้กันนะ in the government เมฆาลยา government นะจุดจะยามกันนะโปรเทสตัวเขาเรียนะให้บางทีป้อมตาริมาสิจุ่มบัวดีอะตัวบุ in the government นะให้กี่แบบให้ขึ้นเลยบุก1962だこいぎけのせ NRC せじゃながにtam na sum lok thor kan ya du implementation chi koi 2024 dagi thak pai khat pa ho ni sigi loiram dai ji da hai ba do khar pai khalak pa male dai di manipur government na jo ji kan na tok rai je asyang bagi di yam phare kan no hona bi ga tau che na hari me am chap ban a ji sida government da sum ateng hen na pan jalaga makoi lamza sara maza ngai do madu thak thak kau thok ki ba Oh, so. Oh, what? Oh, so. Oh, so. जे खोपसन बल्ले पोय हाय दना काय हाय दरे ट्रेनिंग जे त नुपकी अंगांग खाक तंगे होजिक से इखलै ब युथ मे आंगे जे मणिपुर दगी लमसे लौसन गदोबने मैतै मुथत गदोबने हाय दना होजिक से अखोय ट्रेनिंग याम कन तौरी उतुबा तो पाय दना नुपी अंगांग खाक त दना होजिक से अदु वीडियो फुटेज मे हम येमिना जी नुंगाइब्रा नुंगाइ तब्रा येम training ตัวบัจจัยคุดิ้งกิเล็บเต็มมาคุยกี่แกโนคุยกี่ฟุรานบาลูเทอร์rebels का आना ब्रिटिश न मोजे थोनबीरम में वो को आई सी दमती अब मलाक्षर गे एंग्लो कुकीवाडो एंग्लो जोमी कुआरा ना मुथोल खरेगो मोगी मोइना तौरसी थोनिंग बमोंग द थोन बी हाइनिंग बमोंग द हाइ बी अदैदी वाखन अमत लेप तबी अदुना लम गजे अखोय खुंदो अदुनी अदैदी अखोय खुंदो असेंग बै को नोगी एंग्लो कुकीवाडो थिबाई कोन 14 to 1917 la kai nu oi du moi je dance over the shole la tre moi machima naw to ira mai mate manaw to ira dai di mai nu pa ka to ira kai no khan moi la ka ya ngang ka to ira heta dance to bu heta thom ta na ba mathawak se thom ta na ba to we ba dai video je ma am ji
ꯍꯦꯟꯖꯜꯂꯦ ꯁꯨꯃꯥꯏꯅꯒ ꯄꯥꯏꯁꯜꯂꯦ ꯌꯥꯔꯦ ꯁꯤꯗ ꯑꯗꯨꯝ ꯈꯪꯖꯔꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯃꯈꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯥꯛꯄ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯊꯧꯖꯥꯟ ꯌꯥꯝ ꯍꯩꯌꯦꯕ ꯁꯦꯕꯥ ꯌꯥꯝ ꯐꯩꯌꯦꯕ ꯈꯪꯉꯕ ꯃꯣꯏ ꯅꯨꯄꯤꯉꯩꯁꯦ ꯈꯪꯉꯕ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯅꯨꯄꯥꯉꯩꯁꯤꯁꯨ ꯃꯣꯏꯅ ꯏꯟꯖꯜꯂꯒ ꯈꯩꯅꯤ ꯃꯈꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯃ ꯈꯩꯅꯤ ꯈꯛ ꯄꯥꯏ ꯊꯛ ꯎꯝꯁꯤꯜꯂꯒꯀꯣ ꯃꯆꯤꯟ ꯅꯥꯀꯟ ꯂꯣꯝ ꯅꯦꯞꯁꯜꯂꯒ ꯈꯩꯅꯤ ꯎꯝꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯃꯣꯏꯁꯦ ꯈꯪꯉꯕ ꯑꯗꯨꯅꯕꯨ ꯃꯌꯥꯝꯅ ꯈꯩꯅꯤ ꯀꯧꯇꯥꯒꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯈꯪꯉꯕ ꯈꯩꯅꯤ ꯎꯝꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦꯕꯀꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯩꯅꯤꯗꯨꯝ ꯆꯠꯂꯒ ꯎꯝꯖꯜꯂꯒ ꯀꯣꯛꯀꯁꯦ ꯇꯤ ꯁꯥꯟꯅꯔꯒ ꯃꯣꯏ ꯇꯧꯈꯥꯏꯕꯤꯅꯦꯕ ꯃꯣꯏ ꯇꯧꯔꯤꯁꯦ ꯅꯨꯄꯥꯉꯩꯁꯦ ꯐꯥꯅꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯅꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯋꯦꯕ ꯉꯁꯤ ꯑꯌꯨꯛꯀꯤ ꯂꯦꯇꯦꯁ ꯄꯥꯎꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯀꯥꯡꯕꯨꯅ ꯃꯈꯣꯏꯅ ꯊꯥꯒꯠꯂꯛꯄ ꯗ꯭ꯔꯣꯟ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯁꯔꯚꯦ ꯗ꯭ꯔꯣꯟꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯗꯒꯤ ꯑꯗꯨꯝꯁꯨ ꯗ꯭ꯔꯣꯟ ꯕꯣꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯊꯥꯗꯕ ꯌꯥꯕ ꯄꯣꯠꯅꯦꯕ ꯉꯁꯥꯏꯒꯤ ꯕꯔꯃꯥꯒꯨꯝꯕ ꯑꯗꯩꯗꯤ ꯀꯩꯅꯣꯒꯨꯝꯕꯗ ꯍꯧꯖꯤꯛ ꯂꯥꯟ ꯀꯟꯅ ꯇꯧꯔꯤꯅ ꯁꯤꯗ ꯁꯤꯖꯤꯟꯅꯕ ꯗ꯭ꯔꯣꯟꯗꯨꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯈꯨꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯗꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯃ ꯑꯗꯨꯃ ꯐꯪꯉꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯦꯖꯇꯣ ꯃꯌꯥꯝ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯌꯦꯡꯃꯤꯟꯅ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯔꯤꯜꯁ ꯀꯩꯀꯩ ꯅꯝꯃꯤꯕ ꯈꯣꯠꯂꯤꯕ ꯅꯍꯥꯟꯁꯨ ꯑꯩ ꯑꯦꯐꯕꯤꯗ ꯌꯦꯡꯕ ꯀꯥꯟꯗ ꯈꯔ ꯊꯦꯡꯅꯔꯝꯃꯤ ꯔꯤꯜꯁ ꯅꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ ꯅꯍꯥꯟꯒꯩ ꯔꯤꯜꯁꯁꯦ ꯊꯥꯗꯣꯔꯦꯅ ꯈꯜꯂꯦ ꯑꯗꯨꯒ 15 ꯂꯥꯛ ꯇꯥꯟꯅꯕ 15 ꯂꯥꯛ ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯝꯃꯦ ꯈꯣꯠꯂꯝꯃꯦ ꯀꯥꯏꯅ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯝ ꯎꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯃꯔꯣꯝꯗ ꯅꯣꯡꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯉꯩꯁꯦ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯗ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯉꯨꯕ ꯑꯗꯩꯗꯤ ꯄꯨꯛꯆꯦꯟꯗ ꯆꯦꯜꯂ ꯅꯨꯄꯤ ꯑꯉꯥꯡꯒꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯈꯟꯕꯤꯔꯅꯨꯀꯣ ꯑꯁꯦꯡꯕꯩꯗꯤ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯇꯧꯕꯤꯔꯨꯅꯨ ꯌꯥꯝ ꯑꯗꯣꯝ ꯂꯨꯄꯥ ꯂꯥꯛ 35 ꯂꯩꯔꯕ꯭ꯔꯥ ꯂꯨꯄꯥ ꯂꯥꯛ 35 ꯂꯩꯇ꯭ꯔꯒꯗꯤ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯗ ꯕꯥꯎꯟꯗꯔꯤ ꯈꯛ ꯂꯥꯟꯁꯤꯟꯒꯦ ꯈꯟꯕꯤꯔꯨꯔꯅꯨ ꯀꯩꯒꯨꯝꯕ ꯕꯥꯎꯟꯗꯔꯤ ꯂꯥꯟ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯐꯒꯠꯅꯅꯤ ꯍꯣꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯕ ꯆꯪꯕꯁꯤ ꯇꯝꯗꯦ ꯑꯗꯣ ꯃꯌꯥꯝ ꯅꯤꯡꯁꯤꯡꯅꯕꯅꯦ ꯃꯌꯥꯝ ꯃꯦꯃꯣꯔꯥꯏꯁ ꯇꯧꯅꯕꯅꯦ ꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ 15 ꯂꯥꯛꯇ ꯌꯥꯁꯟꯅꯩ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯏꯗꯨꯅꯦ ꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯌꯥꯝ ꯑꯃ ꯇꯥꯏꯗꯨꯅꯦ ꯑꯗꯨꯅ 15 ꯂꯥꯛꯇ ꯌꯥꯁꯟꯅꯩ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅꯧꯅ ꯈꯣꯏꯔꯝꯖꯔꯤ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯄꯨꯊꯣꯛꯆꯔꯛꯀꯦ